Manipur optional gi mekedi gi myam da leptana Afghanistan na tholiba thakdo thoksing myam na piduna laksring asisu akhanaba content ama oina Afghanistan na thokiba thakdo thoksing khena ba pauksi singdigi khongwa sarkar na myam da report oina thamjage ahanbada Afghanistan na Taliban gi mayokta leiduna democracy sagona ba honariba miyoi sing namthagani army chief Afghanistan na Taliban gi mayokta leiduna democracy kankhat hanaba honariba miyoi singbu namthagani haina Taliban semkiba government acting army chief oriba kari Fasihudina fongdokre Fasihudina haikibada haukiba sei kungi matamasida Afghanistan akhanaba ethnic group natragana resistance ki mamingda democracy kankhatnaba honariba miyoi singadu namthanaba honagani Maki warol aduda kanagumba group amatabu atamnana panbadi tawkhide adumainama Ahmad Masaudana lusingba resistance friendpu nakoinana palladuna wafam asi fungdokhibani amaromda Taliban gi lengak sasanda akiba leibadigi Afghan gi miyoi million 5.5 maramdam thadoktuna senakre haujiksu Afghan kaya maramdam thadoktuna lanjenana bagi thabak leptri Afghan kaya leptana Pakistan lomda lanjenarakpadagi Pakistan leba adugi ngamkhai thingjinkre hauji Pakistan Afghan dagi selakpa miyoi lakh kunthra gi mathakta leidi marasida travel agency singna mirai bakta satnanabagi visa si black ta mamal yamna wangna yoli Tajikistan satnanabagi visa laubada supnagi dollar humfu khakto oibadu black ta lupa sahumga yankhai dagina samri fawba yoli amasum Turkey gi bisana dollar samaga kun khatamak oibadu black ta dollar lising manga da yoli adubo Pakistan chatnanabagi visa gi matang dadi open oina agency sing dagidi fangli Afghan singna mireibak thadoktuna leptana sena basina maram oiraga Kabul da leba building gi mamalasi hanadagi sada yankhai gi sangda hanthare aduga yumgi barana singbasu mamal su saruk tangkhai gi sangda hanthare Afghanistan da leba bank sing loinamak paralyzed oirakpana leba aduda saba phangdabagi asauba awaba sa theng mayuknare mireibak ta leba Afghan gi diplomat singsu seal gi awaba mayuknare hainasu pausina makhatana report tawri Makasa tarakpoina atopa report amana US na atopa laibak singbu awaiba nongmai oina khalaga sijinari Imran Khan United States na khulai paiba lalhauba singa mayok gyana bu honabada atopa laibak singbu awaiba nongmai amagumna sijinari haina Pakistan gi Prime Minister Imran Khan phungdokhibaga loinana Afghanistan hana leramba lengak tu khriba asisu US na satharamba aranba thabak thawong sing adunani haina maral sirakli Hiramasiga mari lainana Prime Minister Imran Khan phungdokhibada Pakistan busu US na Afghanistan na khulai oine sijinnanaba kayarak hanna honaramki adubu Pakistan na Washington gi namthakta kaidawnungda satkide masina maram oiraga US na Pakistan gi matangda aranba pawkya malem gi miya mamangna sandorakli US na aranba pawkya sandoktuna miyam gi mamangda lan uhannaba honarabasu maduda Pakistan na sungduba leitawde wafam asi US Secretary of State Anthony Blinken na Pakistan na mamay ani panba thabak tawi US amasum Afghanistan animaktagi khudongchaba launabu honari haina phongdokraba matung Imran Khan Washington gi mayokta phongdorakibani maangna makha tana US na khwaidagi hena safety oiba mafam natragana laibak ohengani haina aranbu wafam kya sandurakli Afghanistan busu safe haven ohengani haina kayarak phongdokhi adubu makhoigi khudongchaba lauba loiraba matung Afghanistan bu Taliban gi makhutta langthoktuna thamlambani habisi malem ge lebak singna khangnaraba wafam amani sohari amaramda international community singna Afghanistan nauna lakraba Taliban lengaki mayokta leibigi mohta makhoibu international law na yaba lenga ama ohenanaba honabada ehenba miyeng sangbana asumba khongthang oigani Pakistan Taliban fighter sing yokhatli hariba wafam sing adu aranmani leba asina matam pumada terrorism gi mayukta leptana thabak tawgani haina khanna makhatana phongdokhi hainasu pausna makhatana report tarakli makasa tharakpoina atopa report amana Taliban regular army thunamak semlagani hainasu report tawkre caretaker government ama semnaba Taliban lakthokiba adugi sayol kharagi tung makhoina lusingba government ki acting chief of staff
ꯀꯥꯔꯤ ꯐꯖꯤ ꯎꯗꯤꯟꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯃꯈꯣꯏꯅ ꯔꯤꯒꯨꯂꯔ ꯑꯥꯔꯃꯤ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤ ꯑꯃꯁꯨꯡ ꯁꯦꯝꯅꯕꯒꯤ ꯊꯧꯔꯥꯡ ꯑꯗꯨ ꯊꯨꯅꯃꯛ ꯂꯣꯏꯁꯤꯜꯂꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯂꯥꯏꯅ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯔꯤꯒꯨꯂꯔ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯣꯡ ꯑꯥꯔꯃꯤ ꯑꯃ ꯁꯣꯏꯗꯅꯃꯛ ꯂꯩꯒꯅꯤ ꯍꯥꯏꯅ ꯐꯖꯤ ꯎꯗꯤꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ TOLO ꯅ꯭ꯌꯨꯁꯅ ꯍꯥꯏꯈꯤ꯫ ꯑꯅꯧꯕ ꯑꯥꯔꯃꯤ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯝꯈꯤꯕ ꯑꯥꯔꯃꯤꯒꯤ ꯍꯥꯟꯅꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯍꯟꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯟꯈꯤ ꯑꯃꯁꯨꯡ ꯇꯥꯂꯤꯕꯥꯟꯅ ꯃꯄꯥꯟ ꯅꯠꯇ꯭ꯔꯒꯅ ꯃꯅꯨꯡꯒꯤ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯤꯁꯨ ꯍꯥꯏꯈꯤ꯫ ꯇ꯭ꯔꯦꯅꯤꯡ ꯐꯪꯈ꯭ꯔꯕ ꯑꯃꯁꯨꯡ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯔꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯥꯔꯃꯤ ꯑꯁꯤꯗ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯕ ꯇꯨꯡꯗ ꯑꯥꯔꯃꯤ ꯑꯁꯤ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯁꯥ ꯂꯩꯁꯨ ꯍꯥꯏꯈꯤ꯫ ꯇꯥꯂꯤꯕꯥꯟꯅ ꯑꯥꯔꯃꯤꯃꯦꯟ 3,00,000ꯒꯤ ꯃꯔꯥꯏꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯦꯞ ꯑꯃ ꯁꯣꯏꯗꯅꯃꯛ ꯂꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯃꯤꯂꯤꯇꯔꯤ ꯑꯣꯐꯤꯁꯔ ꯁꯀꯣꯔꯨꯔꯍꯥ ꯅꯁꯨ ꯍꯥꯏꯈꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯐꯦꯟꯁ ꯑꯃꯁꯨꯡ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯀꯤ ꯃꯇꯥꯡꯗ ꯑꯐꯒꯥꯟ ꯃꯤꯌꯥꯝꯅ ꯍꯟꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤꯕꯒꯤ ꯃꯇꯨꯡꯗ ꯇꯥꯂꯤꯕꯥꯟꯅ ꯃꯁꯤꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯔꯛꯈꯤꯕꯅꯤ꯫ US ꯑꯃꯁꯨꯡ NATO ꯇ꯭ꯔꯨꯞꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯇꯥꯟꯖꯥꯗ ꯑꯐꯒꯥꯅꯤꯁꯇꯥꯟ ꯒꯚꯔꯟꯃꯦꯟꯠ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯇꯥꯂꯤꯕꯥꯟꯅ ꯁꯥꯊꯤꯕ ꯑꯃꯁꯨꯡ ꯑꯊꯨꯕ ꯂꯥꯟ ꯑꯃ ꯆꯪꯁꯤꯜꯂꯛꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯀꯥꯕꯨꯜ ꯄꯥꯏꯁꯤꯟꯈꯤꯕꯗꯨ ꯊꯥ ꯑꯃꯔꯣꯝ ꯁꯨꯔꯦ꯫ ꯇꯥꯂꯤꯕꯥꯟꯒꯤ ꯈꯨꯠꯇ ꯀꯥꯕꯨꯜ ꯇꯥꯈ꯭ꯔꯕ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯔꯐ ꯘꯅꯤꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯃꯤꯈꯜꯅ ꯈꯟꯕ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨ ꯀꯥꯏꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤ ꯍꯧꯈꯤꯕ ꯊꯥꯗ ꯋꯥꯊꯣꯛ ꯑꯃ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯔꯛꯁꯤꯗ ꯇꯥꯏꯝꯁ 2021ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏ 100ꯒꯤ ꯃꯅꯨꯡꯗ ꯇꯥꯂꯤꯕꯥꯟꯒꯤ ꯃꯨꯜꯂꯥꯍ ꯕꯔꯥꯗꯔ ꯌꯥꯎꯈ꯭ꯔꯦ꯫ ꯇꯥꯂꯤꯕꯥꯟꯒꯤ ꯅꯧꯅ ꯂꯧꯊꯣꯛꯈꯤꯕ ꯀꯤꯌꯔꯇꯦꯀꯔ ꯒꯚꯔꯟꯃꯦꯟꯠꯇ ꯗꯤꯄꯨꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯗꯣꯍꯥ ꯗꯤꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯗꯨ ꯑꯣꯏꯈꯤꯕ ꯃꯨꯜꯂꯥꯍ ꯑꯕꯗꯨꯜ ꯘꯅꯤ ꯕꯔꯥꯗꯔꯕꯨ ꯇꯥꯏꯝ ꯃꯦꯒꯥꯖꯤꯟꯅ ꯏꯪ 2019ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯑꯣꯏ 100ꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯗ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯊꯝꯖꯔꯝꯒꯦ꯫ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯗ ꯆꯠꯈꯤꯕ ꯖꯔꯃꯟ ꯋꯥꯔꯁꯤꯞ ꯑꯃ ꯆꯥꯏꯅꯥꯅ ꯆꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯗ ꯊꯥ 6 ꯆꯠꯊꯒꯗꯕ ꯃꯤꯁꯟ ꯑꯃꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯕ ꯖꯔꯃꯟ ꯋꯥꯔꯁꯤꯞ ꯑꯃ ꯆꯥꯏꯅꯥꯅ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯖꯔꯃꯟ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯔꯝꯕ ꯆꯥꯏꯅꯤꯁ ꯍꯥꯔꯕꯔꯅ ꯃꯈꯣꯏꯒꯤ ꯋꯥꯔꯁꯤꯞ ꯑꯗꯨ ꯆꯪꯕꯗ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯅ ꯋꯥꯉꯥꯡꯂꯣꯏ ꯑꯁꯤꯅ ꯐꯣꯡꯗꯣꯛꯇ꯭ꯔꯕꯁꯨ ꯆꯥꯏꯅꯥꯅ ꯆꯌꯦꯠꯅꯔꯤꯕ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯁꯔꯨꯛꯇ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤꯕꯁꯤ ꯈꯨꯗꯛꯇꯒꯤ ꯂꯦꯞꯀꯗꯕꯅꯤ꯫ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯁꯔꯨꯛꯇ ꯆꯠꯄ ꯃꯇꯝꯗ ꯑꯊꯤꯡꯕ ꯄꯤꯔꯛꯂꯤꯕꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯖꯔꯃꯟ ꯚꯦꯁꯦꯜ ꯑꯁꯤ ꯃꯤꯁꯟ ꯑꯗꯨ ꯁꯔꯨꯛ ꯌꯥꯍꯟꯕꯒꯤꯗꯃꯛ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯒꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯥꯂꯦꯝꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ꯫ ꯂꯩꯕꯥꯛ ꯑꯃꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯕ ꯃꯇꯝꯗꯗ ꯌꯦꯠꯅꯕ ꯌꯥꯎꯗꯅ ꯂꯩꯕ ꯃꯥꯂꯦꯝ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ꯫ ꯆꯥꯏꯅꯥꯅ ꯖꯔꯃꯟꯒ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯔꯤ ꯐꯒꯠꯍꯟꯅꯕꯁꯨ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯆꯥꯏꯅꯥꯒꯤ ꯉꯝꯈꯩ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯁꯔꯨꯛꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯑꯣꯄꯔꯦꯠ ꯇꯧꯔꯛꯂꯤꯕꯁꯤ ꯆꯥꯏꯅꯥꯅ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ ꯆꯥꯏꯅꯥꯅ ꯃꯇꯝ ꯂꯩꯕ ꯄꯨꯝꯅꯃꯛꯇ ꯂꯦꯞꯀꯅꯤ꯫ ꯆꯥꯏꯅꯥꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯖꯔꯃꯟ ꯚꯦꯁꯦꯜ ꯑꯃ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯁꯔꯨꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯛꯄ ꯂꯩꯔꯦ ꯑꯃꯁꯨꯡ ꯂꯥꯛꯂꯤꯕ ꯚꯦꯁꯦꯜ ꯑꯗꯨ ꯖꯔꯃꯅꯤꯒꯤꯅꯤ ꯍꯥꯏꯕ ꯆꯥꯏꯅꯥꯅ ꯈꯪꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯚꯦꯁꯦꯜ ꯑꯗꯨ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤꯒꯤ ꯁꯔꯨꯛ ꯐꯥꯎꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯊꯤꯡꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯂꯦꯞꯇꯨꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫